Incredible Story Manipur na ngasisu aigi nuksiraba viewersinggidamak 2017 da release tawkiba horror amadi mystery da base tawba The Ritual gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manung da 6.4, Rotten Tomatoes da 74%, Letterboxd da 5 gi manung da 3.2, Google users na 73% like pikiba movie amani. Fare adudi mayam movie asigi samlappa wari amadi movie asida saktam langlibi pandabida movie romdo oina mai onsilasi. Crickets Bharat ki thajaningai oiraba mafam amani masida Dinesh Karthik amadi Tangjia Zaman anina represent tawri. App asibu nuktigi login tawba matamda 250 jili spin free da hapta khudingi fangani. Housing magjawsalo aduga 200 free spin fangbiyu. Crickets da account ama register tawduna hapta khudingi iPhone 17 Pro Max fangbagi khudongchaba adusu leiri. Housing magjawsalo aduga birthday gi bonus oina lupa lising amasu fangbiyu. Nangi marupsingda invite piba matamda lupa chahum amasu reference bonus oina fangani. Paisa hapsan basu yamna section ba mawongda bank transfer amadi UPI gi khuthangda yari. Masidagi nangna hena paisa fangnginglabadi hojingmak aikhoigi affiliate asida yoksinduna tha khudingi 50% phawwa commission fangbiyu. Matam manghalaganu comment da yawriba link asida sangsinduna hojingmak crickets ki journey asi haurasi. Movie asina horakpada aikhoina marup mangabu uba fangi. Makhoi sing asigi marakta Luke amadi Dom kauba nupa ani amasu yawrambi. Hojik mafam asida makhoi manga yamna nungaina bar amada yu thaktuna leirambi. Makhoi masen hiking sasi haiduna su wari sanaraga leirambi. Makhoi gi maraktagi amana Sweden da oina hiking adu satsi hairambi. Masida makhoi manga mak loina Sweden da hiking satpa asi yanarambi. Asigi matung aikhoina bar adudagi wari sanaduna makhoi manga adu tholakpa adu urambi. Makhoina tholakpagi lambi aduda mall ama leiriba adu ubadagi Luke amadi magi marup amaga tawduna hiking satpa matamda thaknabagi damak yu kharabu leinabagi damak mall aduda changlak lambi. Adubu makhoi anina pot leinabagi damak mafam masida changakpa matamda miyoi khara mall adugi owner adusu yauna mafam masida huranba tim amana fajinduna leirambi. Masi ubada Luke masi amada leisinduna lotlaga leirambi. Adubu Luke ki marup adudi adumak mafam masida leptuna leirambi. Matam masida huranba singaduna magi wallet adu Pirau haiduna lawkhirami. Adugi matung magi makhutta siriba magi luhongbagi ring adu pirau haiba matamda Luke ki friend aduna madudi ma piba ngamloi haiduna huranba sing adugi mafamda magi ring adudi piramde. Masidagi huranba sing adu shauraduna thang ama puthoraklaba matungda Luke ki friend aduda thang aduna hanjin thinduna mafam masida adumak hatu ambi. Masi pumnamak asi Luke na loina uduna leiribani. Adubu magi marukki damakma karisu haijaba khamjaba kari amata ngamdabi adumak thamoi sokna yengduna leirambi. Thodok asi thokraba chahi tarukki matungda makhoi marup mari adu aikhoina uba fangi. Matam asida makhoi Sweden da hiking chatnabagi damak decide tawrambi. Makhoina mafam asida lakpa asi karisu hojikti pamba nate. Adubu makhoigi leikidraba marup adugi damak ningsingduna memory oinabagi damak laambi. Lukti wakhan yamna nungairamde. Ngasisu adumak magi mitmangda thokhiba mall gi thodok adu adumak ningsingduna leirambi. Mana magi marup adugi damak pangdaba amagum karisu tawba ngamkhide. Huranba singaduna adumak magi mitmangda magi nuksiraba marup adu thangna hanjan thinduna hatkibani. Adugi damak ngasi phawba adumak ningamdaba nungaitaba adumak fauribani. Masidagi makhoi marina makhoigi marup adubu ningsingba oina mafam asida nung maron longkhatuna magi mafam ama sarami. Aduga magi marup adugi photo ama thechinduna makhoi mafam asida magi marup adubu ningsingba oina yu kaya ama sutha ambi. Adugi matung makhoi hiking adu amuk hana makhata na chatkirambi. Khara laklaba matung domgi makhong adu tusinduna leithe ambi. Masina maram oiduna makhata na manglomda changsinba haibasi domgi damaktadi yamna awaba ama oigaduri. Masidagi makhoina map puthoktuna makhoina chatkadoriba lambi asi yengami. Map asi yengba matamda makhoina forest amabu fauduna chatlabadi makhoigi khongjat asi yamna tension gani haiba asi khangami. Maram asina asamba lambida forest asi fauduna chatlasi haina hainarami. Adubu luknadi khalambi lambi asida chatpa matamda khudongthiba kaya ama thengnagani. Aduna madugi risk adu lawsalluba matamda yamna khudongthiba soidana oigani haiba asi aduga risk asisu mana lawsinba karisu pamlamde. Aduga forest asigi manungda yamna tamthiraba lamlakki sa uchek kaya amasu leiramgadoribani.
ꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯤ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯐꯣꯔꯦꯁ ꯑꯁꯤꯗ ꯆꯠꯄ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯗꯣꯝꯅꯁꯨ ꯐꯣꯔꯦꯁ ꯑꯁꯤꯗꯒꯤ ꯆꯠꯄ ꯑꯁꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯁꯥ ꯑꯃ ꯊꯧꯔꯤꯅ ꯌꯥꯟꯈꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯤꯚꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ, ꯑꯗꯨꯃꯛ ꯃꯥꯡꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎ ꯑꯃꯗ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯁꯥ ꯑꯁꯤꯕ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯁꯥꯗꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯁꯤꯗ ꯅꯣꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯕꯤꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯀꯦꯕꯤꯜ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯣꯔꯦꯁ ꯑꯁꯤ ꯅꯣꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤꯜ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯈꯣꯏꯅ ꯀꯅꯥꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯩꯕ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯛꯅ ꯐꯣꯔꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯕꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯒꯨꯝ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯔꯛꯈꯤꯕ ꯎꯗ ꯍꯛꯇꯨꯅ ꯂꯩꯍꯧꯕ ꯁꯤꯝꯕꯣꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯤꯝꯕꯣꯜ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯇꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯤꯇꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯎꯕ ꯃꯈꯣꯏ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯐꯣꯔꯦꯁ ꯑꯁꯤꯗ ꯅꯣꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯨꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯣꯔꯦꯁ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯂꯪꯕ ꯂꯥꯏꯠ ꯑꯃꯕꯨ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯂꯝꯕ ꯑꯁꯤꯗꯒꯤ ꯂꯨꯛ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯐꯨꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯨꯛꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯂꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯁꯤꯈꯤꯕ ꯃꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯁꯤꯈꯤꯕ ꯑꯗꯨꯕꯨꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯂꯨꯛ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕ ꯃꯥꯒꯤ ꯃꯃꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯃꯪ ꯑꯣꯏꯔꯕꯁꯨ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯊꯕꯥꯛꯇ ꯏ ꯈꯔꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯥꯛꯇ ꯇꯥꯔꯛꯂꯤꯕ ꯏ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯇꯨꯝꯕ ꯄꯣꯠ ꯈꯔꯅ ꯊꯤꯟꯈꯤꯕꯒꯤ ꯃꯊꯕꯥꯛꯇ ꯍꯣꯗꯨꯅ ꯏ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯂꯩꯍꯧꯕ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯃꯌꯨꯡ ꯐꯥꯎꯕ ꯈꯣꯡꯒ꯭ꯔꯥꯎꯗ ꯆꯤꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯂꯨꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯁ꯭ꯇꯦꯆꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯈꯣꯏꯔꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯂꯨꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯖꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯦꯕꯤꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯀꯦꯕꯤꯟ ꯑꯁꯤꯗꯒꯤ ꯃꯥꯡꯂꯣꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯆꯠꯄ ꯍꯧꯋꯤ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎꯁꯤꯡꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯤꯝꯕꯣꯜꯁꯤꯡ ꯑꯗꯨ ꯀꯌꯥ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯦꯞꯇ ꯌꯦꯡꯉꯝꯃꯤ꯫ ꯃꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯥꯎꯊ ꯋꯦꯁ ꯂꯣꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯝꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯣꯏꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯈꯔ ꯆꯠꯂꯝꯃꯤ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯨꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯣ, ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯕꯤꯟ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯀꯦꯕꯤꯟ ꯑꯗꯨꯒ ꯃꯁꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯕꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯀꯔꯤꯁꯨ ꯆꯪꯂꯨꯗ꯭ꯔꯦ, ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯦꯕꯤꯟ ꯑꯁꯤꯗ ꯆꯪꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯦꯕꯤꯟ ꯑꯁꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯄ ꯍꯧꯔꯛꯏ꯫ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯗꯣꯝꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯌꯥꯔꯛꯇꯕꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯝꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ, ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯁꯤ, ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯔꯦꯁꯠ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯇꯉꯥꯏꯃꯛ ꯐꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃꯕꯨ ꯐꯪꯅꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯔꯦꯁꯠ ꯑꯁꯤꯒꯤ ꯅꯥꯀꯟ ꯑꯣꯏꯖꯦꯠꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯖꯤꯕ ꯑꯃ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯛ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯃꯥꯒꯤ ꯁꯣꯛꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯊꯕꯥꯛꯇ ꯁꯣꯛꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯎ ꯃꯁꯥꯁꯤꯡꯅ ꯊꯤꯟꯕꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯗꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯨꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯂꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯂꯨꯛ ꯑꯃꯗꯤ ꯗꯣꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯂꯣꯝꯗ ꯆꯠꯄ ꯍꯧꯋꯤ꯫ ꯂꯨꯛꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯂꯨꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯔ ꯑꯗꯨꯝ ꯃꯈꯣꯏꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯝꯄꯤꯡ ꯇꯧꯔꯝꯕꯒꯤ ꯇꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯕꯦꯒ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯒ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯦꯃꯤꯂꯤꯒꯤ ꯄꯤꯛꯆꯔ ꯑꯃ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯁꯤꯒꯤ ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ ꯑꯁꯤ 1984ꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯝꯄꯤꯡ ꯇꯧꯅꯕꯒꯤꯗꯃꯛ 1984ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯐꯣꯔꯦꯁꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯁꯤ ꯑꯃꯗꯤ ꯇꯦꯟ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯂꯣꯏꯅ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯂꯨꯛꯀꯤ ꯃꯃꯪꯗ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯃꯥꯅ ꯃꯪꯈꯤꯕ ꯃꯣꯜꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯪ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯂꯣꯠꯅ ꯂꯨꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯅꯤꯛꯑꯒ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯒ ꯂꯨꯛꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯗꯨꯒꯤ ꯇꯦꯟ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯦꯟ ꯑꯗꯨꯗꯤ ꯏꯁꯦ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯨꯛꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯇ꯭ꯔꯤꯕ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯀꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯈꯨꯝꯃꯛꯏ, "ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯑꯆꯧꯕ ꯃꯤ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯃꯊꯥ ꯁꯥꯅꯔꯝꯃꯤ ꯑꯗꯨꯒ ꯀꯔꯣꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯉꯩ ꯐꯣꯔꯦꯁꯠ ꯂꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯀꯤꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯏꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯊꯤꯕꯁꯨ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯉꯁꯥꯏ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥ ꯑꯃ ꯎꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯦꯟꯅ ꯑꯉꯛꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯥꯗ ꯂꯧꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨꯞ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯈꯤꯕ ꯃꯦꯞ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯞ ꯑꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯨꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯅꯝꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏ ꯆꯠꯂꯣ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯗꯣꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯣꯟꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯔꯦꯁꯠ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯁꯥ ꯀꯌꯥ ꯑꯃꯅ ꯀꯨꯞꯁꯟꯕꯤꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯗ꯭ꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯀꯣꯝ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯄꯥꯛꯊꯗꯨꯅ ꯃꯈꯣꯏ ꯏꯁꯤꯡ ꯊꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯀꯣꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯀꯦꯠ ꯑꯃꯁꯨ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯒꯨꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯉꯦ ꯃꯅꯥꯛ ꯅꯛꯄꯗ ꯁꯣꯏꯗꯅ ꯃꯤꯑꯣꯏꯕ ꯈꯔꯗꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯡꯒꯨꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯉꯝꯕ ꯆꯤꯡ ꯀꯥꯈꯠꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯛꯅ ꯑꯋꯥꯡꯕ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯐꯣꯔꯦꯁꯠ ꯑꯁꯤꯗꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ꯫ ꯃꯁꯤ ꯈꯪꯕꯗ ꯂꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯂꯩꯍꯧꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯂꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯎ ꯑꯃꯗ ꯌꯩꯁꯟꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯁꯨ ꯂꯨꯛꯀꯤ ꯃꯁꯥ ꯑꯗꯨ ꯏꯁꯣꯛ ꯁꯣꯛꯇꯨꯅ ꯃꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯂꯨꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯣꯝ ꯀꯧꯗꯨꯅ ꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯗꯣꯝꯒꯤ ꯃꯐꯝꯗ ꯂꯨꯛꯅ ꯇꯝꯃꯤ꯫ ꯂꯨꯛꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯟꯕꯗ ꯁ꯭ꯄꯤꯗ ꯌꯥꯡꯉꯤ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯊꯧꯅꯥ ꯂꯩꯅ ꯀ꯭ꯔꯦꯆꯔ ꯑꯁꯤꯒ ꯊꯦꯡꯅꯔꯕꯁꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯐꯣꯔꯦꯁꯠ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯀꯦꯟꯗꯜ ꯀꯌꯥ ꯑꯃꯁꯨ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯎ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯏ꯫ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯁꯤꯈꯤꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯈꯨꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯤꯅ ꯃꯥꯡꯂꯣꯝꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯦꯕꯤꯜ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯨꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯣꯝ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫
ꯂꯨꯛꯅ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯃꯄꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯨꯛꯅ ꯃꯁꯤ ꯄꯨꯝꯕ ꯗꯣꯝꯒꯤ ꯃꯐꯝꯗ ꯇꯝꯕꯤ꯫ ꯃꯁꯤ ꯇꯥꯕꯗ ꯗꯣꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏ꯫ ꯑꯗꯨꯒ ꯂꯨꯛꯇ ꯍꯥꯏꯔꯛꯏ, ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯁꯤꯅ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯛꯊꯠꯂꯛꯎ ꯍꯥꯏꯗꯨꯅ꯫ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯤꯑꯣꯏ ꯇ꯭ꯔꯥꯏꯕ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯀꯤꯕ ꯁꯛꯐꯝꯁꯨ ꯑꯣꯏ꯫ ꯂꯨꯛꯀꯤ ꯊꯕꯥꯛꯇ ꯁꯣꯛꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯔꯕꯨ ꯍꯩꯗꯨꯅ ꯂꯨꯛꯄꯨ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯕꯥꯛꯇꯁꯨ ꯂꯨꯛꯀꯤ ꯃꯁꯥꯗ ꯁꯣꯛꯏꯕ ꯁꯤꯝꯕꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯛꯏꯕ ꯑꯗꯨ ꯂꯨꯛꯀꯤ ꯃꯐꯝꯗ ꯎꯠꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯄꯤꯊꯛꯀꯦ ꯇꯧꯔꯝꯂꯒ ꯄꯤꯊꯛꯂꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨꯁꯨ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯗꯣꯝ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯣꯝꯕꯨ ꯀꯦꯕꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯂꯨꯛꯅꯁꯨ ꯇꯥꯔꯝꯃꯤ ꯗꯣꯝꯕꯨ ꯃꯈꯣꯏꯅ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯕꯤꯕꯒꯤ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯛꯀꯤ ꯃꯅꯥꯛꯇ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯝ ꯑꯗꯨ ꯀꯦꯕꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯗꯣꯝꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯦ꯫ ꯗꯣꯝꯅ ꯂꯨꯛꯇ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯁꯛꯎ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯕꯤꯜ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯣꯝꯕꯨ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯄꯣꯜ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀ꯭ꯔꯦꯁꯔ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯛꯁꯨ ꯀꯦꯕꯤꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯊꯧꯔꯤ ꯑꯁꯤ ꯊꯥꯗꯠꯇ꯭ꯔꯤꯉꯩ ꯀ꯭ꯔꯦꯁꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯌꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯂꯦ꯫ ꯗꯣꯝꯅꯗꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯀ꯭ꯔꯦꯁꯔ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ ꯗꯣꯝꯒꯤ ꯃꯃꯥꯏꯗꯁꯨ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ ꯗꯣꯝꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯗꯣꯝ ꯑꯁꯤ ꯎꯁꯥ ꯑꯃꯗ ꯂꯦꯡꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯣꯝꯕꯨ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯨꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯆꯪꯂꯛꯏ꯫ ꯂꯨꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ? ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯀ꯭ꯔꯦꯁꯔ ꯑꯁꯤꯗ ꯍꯥꯠꯇꯣꯛꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎ ꯃꯊꯛ ꯑꯁꯤꯗꯒꯤ ꯑꯩ ꯂꯧꯊꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯔꯛꯑꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯛ ꯁꯣꯛꯑꯣꯏꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯨꯛꯅ ꯍꯪꯉꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯁꯔ ꯑꯁꯤ ꯀꯔꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯗꯗꯤ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯅꯣ? ꯂꯨꯛꯀꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯁꯔ ꯑꯁꯤ ꯐꯣꯔꯦꯁꯠꯀꯤ ꯒꯣꯗꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯁꯣꯛꯍꯟꯗꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯥꯛꯇ ꯇꯥꯔꯤꯕ ꯃꯥꯔꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯉꯁꯤꯗꯒꯤ ꯌꯥꯎꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯐꯣꯔꯦꯁꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯣꯔꯦꯁꯠꯀꯤ ꯒꯣꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯁꯤꯞ ꯇꯧꯕ ꯃꯇꯝꯗ ꯅꯪꯁꯨ ꯌꯥꯎꯔꯒꯅꯤ꯫ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯂꯥꯛꯄ ꯇ꯭ꯔꯥꯏꯕꯦꯂꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯤꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯊꯕꯥꯛꯇ ꯇꯥꯔꯤꯕ ꯃꯥꯔꯛ ꯑꯗꯨ ꯀ꯭ꯔꯦꯁꯔ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯠꯀꯤ ꯒꯣꯗ ꯑꯁꯤꯕꯨ ꯐꯖꯅ ꯅꯤꯡꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯡꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯀꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯂꯣꯝꯕ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯀꯌꯥ ꯑꯃꯁꯨ ꯐꯪꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯊꯥꯖꯅꯕꯤꯅꯤ꯫ ꯂꯨꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯐꯣꯔꯦꯁꯠ ꯒꯣꯗ ꯑꯁꯤꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯟꯗꯕꯤ ꯑꯩꯕꯨꯅ ꯈꯜꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯈꯜꯂꯤꯕꯒꯤ ꯃꯔꯝꯗꯤ
ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯇꯣꯞ ꯇꯣꯞꯄꯤ, ꯅꯪꯒꯤ ꯅꯁꯥꯗ ꯑꯀꯤꯕ, ꯅꯨꯡꯁꯤꯕ, ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯌꯥꯎꯏ꯫ ꯑꯗꯨꯒꯤꯗꯃꯛ ꯐꯣꯔꯦꯁꯠ ꯒꯣꯗ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯅꯪꯒꯤꯗꯃꯛ ꯔꯤꯆꯨꯑꯦꯜ ꯑꯃ ꯇꯧꯒꯅꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯔꯤꯆꯨꯑꯦꯜ ꯑꯁꯤꯗ ꯅꯪ ꯅꯔꯨ ꯂꯨꯛꯅ ꯈꯣꯏꯔꯝꯗꯨꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯇꯩ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯅ ꯎ ꯃꯁꯥꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯊꯛ ꯊꯪꯕ ꯔꯨꯝ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯗꯦꯗ ꯕꯣꯗꯤ ꯀꯌꯥ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯏꯀꯪ ꯀꯪꯉꯤ꯫ ꯑꯗꯨꯕꯨ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯂꯦꯡꯂꯛꯂꯤꯕ ꯑꯁꯤ ꯂꯨꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯛꯅꯁꯨ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯗ ꯕꯣꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀ꯭ꯔꯦꯁꯔ ꯑꯣꯟꯒꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯁꯤꯕꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯟ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯠꯆꯜꯂꯛꯄ ꯃꯇꯝꯗ ꯂꯨꯛ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯂꯨꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯨꯛꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯨꯛꯄꯨ ꯈꯥꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯛꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯛꯅ ꯎꯔꯝꯃꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯛ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕꯁꯨ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯁꯥꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯅ ꯆꯪꯈꯤꯕ ꯃꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯜꯂꯛꯄ ꯑꯁꯤꯅ ꯂꯨꯛ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯕ ꯉꯝꯗꯕꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯊꯠꯆꯟꯗꯨꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯈꯣꯡꯅ ꯉꯦꯛꯈꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯁꯤꯡꯖꯪ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯂꯨꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀ꯭ꯔꯦꯆꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯀ꯭ꯔꯦꯆꯔ ꯑꯁꯤꯁꯨ ꯍꯟꯕ ꯂꯩꯇꯕꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯛ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯐꯣꯔꯦꯁꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯗꯤ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯐꯣꯔꯦꯁꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯗꯤ ꯊꯣꯛꯂꯛꯇꯨꯅ ꯂꯨꯛꯀꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯂꯨꯛꯅ ꯐꯣꯔꯦꯁꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯂꯨꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯡꯅ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯊꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯁꯤꯇꯤ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫